Manipur gi mafam ayambada leiriba lambi thongsing aduki matik fibam sokle maruoina state asigi konung oiriba Imphal gi mafam ayamba lambi afaba potholes leitaba lambi meter chamanga fana sangba mafam leishilaktre Imphal manungi maruoiba lambi gi oiriba fibam gi matangda SKTV gi news ki akhanaba pawda mama Manipur haukiba chahi khara asida lambi thongi phibam khwaidagi khudong chadaba tangkaksingi manungda haujik oiriba phibam asisu khwaidagi phibam chadaba ama oire haukiba chahi ani asi irang maram oirega miyamna awaba kiyam mayong aduna leiringai charak asida national highway state highway intervillage road yauna leiriba maruiba lambi sing potholes leitaba lambi leishilaktre Imphal mayola leiriba lambi sing manungda Imphal west ki oina khwaramban kaithel gi koibda leiba lambi sing yauna uripo kangchup road Kaisham Patagi, Nagamapal Chatliba, Lambi, Mayai Lambi Yauna, Maru Oiba, Lambi Singh, Salak Sare, Quadigi Maruina, Rims Hospital Takiba, Lambi Singh, Aduki Matik, Pibam Chadre. Sakana kara yang dire thal si ko ku sare ko lam dane do katang bi hakat pi re do hakat lik na men khun je men haure adi di sai na pham do si den ko ko thue ado kara bomna sakana kara bomna ki sendi daga adi khun je mute ba ko ji lok thung ba na mute ji lo re khun je tin sa lai re ben ti gi Position like Kambaya there. From what from other no Kasuri and seeing a couple of trees and seeing the Lambi for the Yari, same as a palmy, I tell it. I did so call a little bit of Nakaka, putting point on my arms, you know, so home, but open by something one before. I do not see them now, for a fire, but we become some lay, I know, on the Manipuri konung oriba Imphal mayol da fawba lambi thongi phibam asuk yamna phatraba asinadi kachin kuya da leiba arapa mafam singa leiriba lambi sing karam torongodage chingi lambi singna chatpa yari bar haibasi achaw wahong ama oiri Imphal East district ki haujik oiriba lambi thongi matangda SKTV news ki video journalist Benson Nongthombamgi report Imphal East District oina mahusadi lambi khwaidagi fataba maming leiraba Ayangpali Road housing ni hena fibam soksile fibam sathina soklaba lambi singi manungda hata minu thong amadi chekol lambi wangkhai nongoibung amadi Imphal East DC takiba lambi di lambi bu mandre khurai lamongdagi chakhiba Tinsik Road haidana kanadre district asigi DC complex taba lambi khaknatna maru oibu mafam kharadang palabada Zenems CMO Imphal East amadi DDK Imphal Hygiene Mapa singi lambi angaku fangna fibam sok na leiri chathok chachin tokdabadi yadabana kom achoba kaya ka pangkhak oiraba potholes marakta athaba opul thanglaba nungsit ki ningsa sor honjinduna khudong chadaba kaya si miyam na khangli adugo asigumba phibum asida lamdamasi ki MLA sing karigumba thabak amata paikhatnaba khitang fawba honadarabra haibasi miyam na hangnari nongoibung amadi khetrigaw gi lonaba Ayangpali Rota dukan phamlambi nupi amana lambi asigi batangda SKTV da wafum kaya thamlakli Something like that. Other what I cannot. Okay, Bromon Shon, but not no pilot. I'm saying, see the Gary Puta and I got an unknown during 8 of Wada. No, I salame, no to rare, like home at the air. Mucha Sare, put Madame, look at Common Top of 100. I see Marilena when I do
amta yengchanbidre ti wanghai kendra rigau kendra ni gi mele na su yengbidre positi lambi phatabna mi la ko talle na konga em bara ji di imong gi pusanda ju bara ji di hunde ya da mina khara khoina tete khaga noma gi keji manga tara kun sumai yon jaba jina bara gi di hunde ya da mina hulle imong da di ikang kana Kim Tam Chambira, Lady Ba, Sai ta Tariba, Yung Chingizu, no Aja, near the Queen of Dukan, Hamiba, Paring, Lady Zuko, no Aja. See the Saligari City go. Ask Nessa Hawaii, they hele. I am Salabari Masa, Soba, Quigi, Man, Bubagari, Chakatara, Panba, Mui Garigado. Adam Neshe Hazalizi. Adam Kanam the Yimbira de Chambira de Shining a Katu Chambira, Chairman. Imphal West District Oinashu Layriba Assembly Constituency Ayamba Lambi Thong Pattabagi Chang Nomonomogi Hengalagli Imphal West District Ki Pibam Chadraba Lambi Thongi Saruk Kharagi Matanga Video Journalist Bital Yambemgi Report Imphal West District ki manungda leiriba Assembly Constituency singi manungda singjamai natana uripok sagonban pasoi constituency yauna atopa constituency singi mafam ayambada pothol kaya leibata natana lambi gi pibam sabdaba mafam kaya leiri Nauria Pakang Lakwalang Tavana Kwaitaki Pibam Sadaba Lambi Yamna Labor Constituency Oiri. Sajing Maitai Lamkaitaki Hiang Tanga found by Yaba Lambi asi Sembi the Matam Kusilagli Haina Miam the Pent of Fondoragli. Quidi Sinate Lampai Lambi si Aquidi Barmas Roti Sigi Hobudina Aqui Maya Lambi Hoxigi Assam was it Lorana Taru. Finally, I do. Lady Ba condition he when you got them young the shoe. Laikom Lainan ko full nung chuba matam dana laikom Lainan hai takut thanba aduga uji nusa sargane ipu ai full mayam jina inung da changaga ko ana ye chu yoksala ko polo ko yawda da mati adu uji leiba ko mayam je adum chawani yang bila dum almost adum loi bo hok lei si mayam nam tang yeng bi daga sabbe no to bi daga sendan bi ram na umai gini na khande Yang kontin dagi sang ke hiang sang ta Lambi je ki ba dik phatre nong ting tu ga ju nong cha tha ga ju adin ba ki khotong ti ba loi oi dore aduna mari le na ba jinga asong ma ta Lambi ki sendi na ba haje di Leiriba bazaar leiriba miyam singi ki tangi indi tre aduna ayi masi soidna bot maya de sema ko yai adu ko na kanjai adu bot maya de sema ji ko ju pamjage apoi di sahi manga ki hak hai basi mo pitho bani na apoi di sembiu lambi thong sembiu nungai halu hai barati lambi thong ji nungai ra ki koi bazaar miyam so koi nungai bani Lambi ki chanat kangongi wang mada gari thori basingda miyeng chalduna yamlaba sinfam kya fine oina thien bagi thabak paikhalakpa apaba khongthangni adubu lambi gi pibam phattabadagi accident thokpa mishimina amadi gari sing sohotba kya sigidi karana miyeng changbi gadori lambi da chachari miyam gi maral oigadori bra masida mari lenaba singna mit tangmagum kyam kuina lahigadagi haibasi miyam bi kholaw oirakli Video journalist Benson Nongthomam amadi Bital Yaming Mulurena Poromjari ba ay Khetri Mayum Premchan SKTV News Imphal